Manipur ki erang asida Kuki Militant Singna Afaba Makhalgi Khutsu Khulai sing Sijinnari haiba National Media India Today na mayek sengna fongdorakli. Kuki Singna Sijinnari va singa se India madi foreign laibak na saba Khutsu Khulai ni drone madi rocket Sijinnari va RPG haibadi VG7 85mm VF 8980mm model singa se Russia madi China da saba ngaktari. Hauki basahida police ki armory singdagi laki va khulai singi marungda India na saba ghatak rifle yauki. Kuki Militant Singna foreign laibak na sava M4 carbine US military na Sijinnava AR-15 semi-automatic rifle. Germany na sava 5.56 mm Heckler & Koch rifle. China na sava AK-56 rifle. Myanmar gi MA-1 MK-3 amade British origin MK-5 rifle na singba sing Sijinnari haiba yauri. Heavy explosive 36 amade MK-3 A2 hand grenade 51 mm 81 mm mortar bomb singsu Kuki Militant Singna Khutna saduna still 5 ta fix tawraga Sijinnari pompi haina su khangnari 51 mm gi mortar bomb asi kilometer ama sana leiba mafom da amadi 81 mm mortar asina kilometer manga gi leiba mafom singna line target tawba yai haina Directorate of Ordnance Overseas amadi lenga ki khulai puthokpa singna hainari Thangsing singda Kuki National Front Military Council na tragana Kuki Army singna makogi raising day numita high explosive anti-tank weapons sing paiba clip ta uba fangli Makoina rocket profile granite RPG gi 80mm amadi 85mm diameter yanduna paiduna harau nungai fongdok pathengnari India Today na video ama verify tawbada Militant Singna Sijinnari ba drone se China gi maming leirwa DJI drone haiva khangmangam le hairi hariba drone sing adu drone bombing attack ta su Sijinnaki haiva khangmangam le Irang asida lakiba khulai sing police amade central force na recover tawba ngamkiba si chawrang na samaga humphuma thoirom oigani haina official data amagi matungina hairi Sayesigi January amadagi September tara fawda operation chathavada Kangpupi district ta kunthrom doi recover tawkre Imphal East ki kunmanga Thobal dagi kunmanga Churachandpur ki kunmari Kakching gi tara mapan amadi Bisnupur gi tara mari loina Imphal West gi kunma thoi puna khulai samaga humphuma thoi lokhat pangam khre haina palle